Audit ki report matung ina Prime Minister Kisan Scheme Manipur da implement tawbada Aranba Asoiba Leikhi haina ngasi Lok Sabha mifamda Agriculture and Farmers Welfare gi Union Minister of State Ramnath Thakur na fongdokre Inner Manipur Parliamentary Constituency gi Congress MP Dr. Angomcha Bimol Akoijam na pukhat ki ba unstar question gi paukum piraduna Minister na House da fongdokibada Laumi Singda Kanabapi ki daba scheme masi chatna hanbada Asoiba Aranba Leikhi bagi damak State Lengakna FIR amasu thangat kre hairi Accountant General gi audit report matung ina scheme masi chatnabada Asoiba Aranba khare Leikhi haiba Manipur Lengak tegi fangba pau amana khangbangam le haina Agriculture and Farmers Welfare gi Union Minister of State Ramnath Thakur na ngasi Lok Sabha da pising kiba aiba cherol amada palli India Today NE gi report matung ina Aranba maongda Laumi Singda transfer tawkiba senfam sing State amadi Union Territory singna laukhatnabasu khangan kre haina Minister na fongdoki kumjali sing ani taraga mapanda center na hogdokiba scheme asi leipak asigi Laumi singna lau singuga mari leinana mathau taba senfam mateng pangnanaba hogdokibani masiga loinana chahi amada Laumi amana chap manaba senfam da ahum lakthokna lupali sing taruki mateng piduna Laumi adugi Aadhaar link tawba bank account da direct benefit transfer gi khuthangda kanaba piri Scheme asi chatnaba haukibadagi ngasi faubada center na lupa crore lakh ahum dasmit humfugani pangi senfam installment taragamapan thokna thadokre aduga scheme asigi makhada kanglon sudaba leipak asigi beneficiary singdagi lupa crore chamri ga tara taruk lokhat pangamkre haina hairi